अहानबदा हौजिक फाउगी मरोइबा पाउ पिजरी प्राइम मिनिस्टर ना मणिपुर मियामबु करिसु ओइना खंदे हाइबदु ngarange khongchet aduna mayek sengle haina निपको की प्रेसिडेंट ओइनाम प्रेमजित ना हाइख्रे अमदी नोंग लेफ्टना चुबदगी इम्फाल ईस्ट की मनुंग चनबा याइंगंग पोकपी सैजांग अमदी मसिगे अकोइबदा मियामना इचाउगी अवाबा मायोकनरे हाइरी खुरुमजरे ISTV पाउ मिरेंग ताबिर पुरमकपु तराम नोकचरे हौज फॉब की मरुबा पाउसिंग मियाम द पिजरे प्राइम मिनिस्टर ना मणिपुर मियामबु करिसु ओइना खंदे हाइबदु ngarange khongchet aduna mayek sengle haina निपको की प्रेसिडेंट ओइनाम प्रेमजित ना लुबसिगी साफोंग लकी बच्चही कुनगमंगा मपुंग फारकपा सिल्वर जुबली की थौरम द हाइख्रे वाफम असी बुयामा सुमांग लीला संगलेन द नुमिनिनी सथरखिबा थौरम की अरोइबा नुमित्ता निपको की प्रेसिडेंट ओइनाम प्रेमजित ना फोंदोखिबनी महाकना मखा तारादुना 2000 द साफोंग लकिबा निपको ना लमदमसिगी इंटीग्रिटी पीच अमसोंग यूनिटी हाइबा पांदम असिगी मखादा पुन्न हिंगमिनबा पुन्न चाखुतमिनबा अचौबा फुरुफना अपिकपा फुरुपो हंथना येंगलोइदबनी लाइनिंग की खेनबा थमदना पुनबा मणिपुर की सक्तम सागतमिनदुना मानबा खुनाय अमा पुरकनबा होनदुना लाखली नुंगसिसानना हिंगमिनरिबा फुरुप मसेलगे मरक्ता इंडिया लैंगाकना सिंकुफ्ताना थुगाइना नबकन होनरी अपुनबगी सक्तम दे चाउना सिंगनबल लेफ्ट्री फुरु मसेल गे मरक्ता खाइबुंग ताना नबा सिलिबा से अखोय पुंगनुमकी येकनबा कमन एनिमी कनानो मरुपना करानो हाइबदो थिदोक्तुना पुन लानथेंगमिनबा मथौ ताई मणिपुरदा खुंदामिनरिबा फुरु पुंगनुमकी अपुनबगी इंटरेस्ट काइगदबा थौरम थौसिल अमता इंडिया अमदि मणिपुर लैंगाकना तौरोइदबने कांगलो फुरुपता युमफम ओइना थौरांगलक्तुना सिंगरकलबदे निकोना मियांगा लोइना पुन्ना लेमिनगनी चिन कुकी नार्को टेररिस्ट ना मैटै दलांदारक चही अनिगा था मरी हेलब फावबदा हौजिक फाव वरशन अमा पुरक पंगमद्री थियोरीदा पीस की दमक होनरी हाइदुना ngasi फावबदा लाउरी प्रैक्टिकल ओइना पांगथोकपदि ngamdri हाइकी प्राइम मिनिस्टर मणिपुरदा थोरिबा लासिगी वरशन पुरक लापनते सुमतगी सारंबा प्रोजेक्टसिंग संगाबुकन महारा लाको लतोई प्राइम मिनिस्टर मणिपुरदा मियामु करिसु ओइना खंदे हबसी ngrangi इपम दे mayek senga tabe khoidri duribodi miyamna तांबा डिमांड को पीदनबा नाकनबदा थमग्रगा प्राइम मिनिस्टर नरेंद्र मोदी अमदि वेन होम मिनिस्टर अमित शाह ना लानसिगा माइदेना मणिपुर मियामदा तौरगे हैना वासपा अनि हाइदि फ्री मूवमेंट यारगनी हैना लावथोखि अमदि एग्रीमेंट होगो इनरबा होगो होगदा फ्री मूवमेंट होजि कोबे ngamli हैला नोंग लेफ्टना चुबदगी इम्फाल ईस्ट की मनुंग चनबा यांगंग पोकपी सैजांग अमदि मसिगी अकोइबदा मियामना इचाउगी अवाबा मायोकनरे हाइरी इम्फाल उख्रुल लंबी की मफम कया इसिंगना थुमजिनख्रे युम कया इसिंग थुमजिनबदगी मियोय कया लैफम लैतबदगी अवाबा मायोकनरे हाइरी ममांगदा अमुक्ता इसिंग थुमदबा मफम असिदा नोंग मखक नोंग लेफ्टना चुबदगी इचाउगी अवाबा मायोकनरिबसि चिंगदा पाक सन्ना उवा कोकथोकपना ओइगनि हाइना लमदमदुंगी मियामना हाइरी नोंग मनिनिगी ममांगदसु इचाउगी अवाबा मायोकनख्रबनि हाइरी अमरोमदा यारिपोक मालोम अमदि चंगमदबी फाउनबा मियामना यूनिटी ब्रिज हाइना खंगनबा थोंग अदु नोंग लेफ्टना चुबना मरम ओइदुना तुरेलगी इमाई वांकलकपदगी इसिंगना चेंथक्रे हाइरी ngasi angan bayuktagi lamlai kendro gi mafong kyaada ising isau thorokpa kendra sigi MLA KH ibom chana koina chatuna yengchun pre khanghaudana charakpa ising na sokhalaba miyam saphagada ba mafam da puthoklaga khudaki oina relief camp hangdoktuna mateng pangki khongchara duga mari leinana MLA KH ibom chana phongdoki bada yangang pokpi gi awanglomda leiba chingdagi chentharak pa ising na leimakhong turel amadi pawa turel gi ising na yangang pokpi santi khongbal sabung khokuno sabung khok saijang leimakhong mapal nongadana chingba khulsing ising thumle oksu romdagi awang pangba chenkhalakpa ngakhasi turel amadi pawa turel na nongrel awang laikai ising thumle khudaki oina chanada relief camp ama nongadada ahum saijang da ama sabung khokhuno amadi santi khongbal gi oina santi khongbal da ama nongrel awang laikai da relief camp ama hangdoktuna khudaki mateng pangkhre makhatana district authority na mateng pangna ba haikragani haiki
इसिंसे अखोई सोंगसिदि थुन कंधे थुना कंधरगसु उमसे लोई थुंगरमिना मंगा तरुनी चंबे यारोय मंगा तरुनी चंबे यादवसिदा सिगी सनागिसु यावना अखोई रिलीफ कैम्प तरेट कुंबदी अदो नुंग्रेंगे यावरगनि निपान गुंबको ngasi khudakta ki hangtoni aduga moigi chana bugi thangna bugi amugi tobudu koi dc gi khuthang di hore nungda wairam dagi piren sina singba thuba nijersi lokale adagi fe red pop society julai mo ni tambur ka kai ga pidna amai to hole Manipur की होमगार्ड सिंगी मतम कुइनेदगी तांदुना लाकलबा फम थोप डिमांड सिंग लाक्तेबा सेप्टेम्बर 19 फाउगी मनुंगदा पिथोक्ट्रबदे मथंगी नुमितगी खोंगजंग संगसिनबै हौरगनि हाइना मणिपुर होमगार्ड एम्प्लॉय वेलफेयर एसोसिएशन की प्रेसिडेंट वाई मंगिसना ngasi Manipur Homeguard Employees Welfare Association MIGEWA की जेम होल द पांगथोकपा चही की मिफम द हाइक्रे थौरमदुगी मनुंग चन्ना चही होंगे एसोसिएशन असिगी थौपुगदबा एसोसिएशन के मैनेजिंग कमिटी के मेंबर कुनगहुमदोइसु खनख्रे थौरमदुगी मरी लेनना एसोसिएशन असिगी President Y Mangina Makha Taraduna Pung Kunmari Chufna Mathok Toriba Homeguard listing ani Roma Sigi Fangfam Thokpa Kaya Fangdana Lady Homeguard Singa Seniority Lace Laitaba DSU na Pidaba Ration Money Pidaba Homeguard Ki Tonganba Commandant General Laitaba Kaya Sina Homeguard Singna Khudong Chadaba Kaya Mayoknariba Asiga Mari Lainava Singna Koknana Bathabak Paikat Piu Fongdoke Magna Makha Tananga Sikhaliba Association Asigi Managing Committee ki member Kungahumdoya Sina Chayolamagi Manungda Vote Togduna Association President General Secretary Narsingba Singh Khalag Manipur Sarkar da Manipur Homeguard Employees Welfare Association na dabi khara tauri ba dabi ase September gi kuntha bhaugi manung da pithok piyu natragadi October gi matang chaba nimit amada tarik amada mayamna kari apamba agitation karma makhangi agitation tawdage haiba agitation mari manga level ki manung da ama soidana pangtholagani maduda member sing na su thawai hakchang yauna ba ai ngasi gi meeting is appeal tawbani sarkar na tawbirakragadi tawbirakragadi hairi ba thabak thauram khadi makta homeguard personnel sing na su chap chana ma thaudang yagadabani haiba appeal sinu joina thamjani International Peace and Social Advancement IFSA Kanglaipa ki Kuntratare Subam Mapok Numi ki Thauram Imphal College da Pangthokre Thauram aduda IFSA ki President Maibam Bisesor Khongnang Thaba University ki Vice Chancellor Professor N Joy Kumar Hanagi Zenems ki Director Dr. Laistrom Deven Hanagi IFSA ki President Sapamcha Jadumani Amadi Hanagi President Oiramba Singsu Sarugya ki Thauram gamari lenana President IFSA Maibam Bisesor na lamdamasi da leiriba wakalon manaba sing punchinduna Manipurasi malemda masak takna nabagi pandam da IFSA si linkhat kibani Malem the Chanariba International Law Asi Kanaba Thamdana Amatu Oina Tung Indunu Chatpa Havasi Ipsagi Apamani Adubu India the Kashmir terrorist sing attacks the Tharakpada India Langakna terrorist sing Adugi Mayokta Chapchaba Pakum Pirabasu India Manipur the terrorist ki Thawong Kaya Sathariba Organization Singa Su Agreement Tonuduna terrorist sing Yokatuna Thamli Haina Yaning Daba Fongdoke Loina Sigumba terrorist sing Yokalibasi Karamba Logi Makada Yokatpano Haiki Yamna mating laina handak Kashmir da thogoma khak thokadugidi terrorist muthat nabagi damakta malem gi phambak ta chattuna amadi bom thadabana haibadi ka terrorist muthat nabo honai aduga lamdam sidadi karamna terrorist singbu saugatli haibasi aikoi handakta su sangdoktuna leiribasi makoi da chanariba terrorist na karamba terrorist no makoi sibuna karamba India gi law gi makha da kangadabno aduna aikoi India na amadi aikoi lamdam sigi leibiriba angam mathau punamakna law haibasi amatta oiba law aduda chatpiraga aikoi manaba khunai adu pubiraktuna aikoi hanadagi leijaramba ing chappa lamdam sigi community singa koi punna himinarambadu hingbang ngamjanabagi sinbiyu Khetrimum Yaima Memorial Trust Kwakaithel Moirang Purel Nasenduna Lamdamasigi AEB Khetrimum Subadanina Sahitya da Khongdarak Pachahi Yankhi Surakpagi Golden Jubilee Celebration ki Sarugamoina AEB Asina Manipuri Literature da Tamkiba Khudol da Amadi Mahaki Punsi da Yumpham Oiba Nomugi Oiba Seminar ama Kwakaithel Moirang Purel da Leiba da Soyali Hall da ngasi pangthokre ngasi dagi hoduna thamari chufna pangthokadaba Golden Jubilee Thauram asigi matang da AEB Khetrimum Subadanina Miyoibana Lanthum Tanba Amadi Machamasu dama Khanba wakal asidagi khara thaidoraktuna taibang policy gi yaifana ba karigumba thabak kharadi tawbuna fai khanduna thauramasi pangthokpani haiki aikhoi thabak suduna tansiliba sidagi saruk tara thokpagi saruk amadi ka thokpa phai haiba wakal
ꯂꯣꯟꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯦꯂꯤꯁꯤꯇꯦꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗ ꯁꯦꯟ ꯊꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯄ ꯇꯦꯂꯦꯟꯠ ꯂꯩꯕ ꯑꯏꯕꯁꯤꯡ ꯃꯍꯥꯛꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤ ꯋꯥꯔꯤꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯃꯉꯥ ꯅꯣꯚꯦꯜ ꯑꯃ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯚꯣꯂꯨꯝ ꯑꯃ ꯐꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯒꯤ ꯀꯣꯃꯤꯛꯁꯤꯡꯁꯨ ꯈꯨꯠ ꯊꯥꯔꯤꯕ ꯑꯏꯕꯤꯅꯤ ꯑꯁꯦꯡꯕ ꯏꯔꯜ ꯍꯥꯏꯕ ꯑꯏꯕꯤꯒꯤ ꯂꯥꯏꯔꯤꯛ ꯔꯦडियो लीला अमदी मणिपुरी फिल्म ओइनसु पुथोक्तुना स्टेट अमदी नेशनल अवार्डसिंग फंगलकपा लैख्रे अने लाइक फोंग ngamjadaba mising asida ai khara lairajaba lairikti ai badi leijaraga phongdokba ngamdaba se masi aina phongjage haina aina thorang towi phongju phongi aduga mathangda su phongadori ahanba phongi basi laisam memogi padma turing hionba hairibasi translate tawraga phongkhre manasu phangkhre aduga makhatana translation gi lari amasu phongnanaba namba koi sem saba adugi thorang toba loire anna hairiba aina khajitang hingingagi matam asidadi aina tawjariba thabak ase maka phongna leijaba shakti season hega pacha yam leiyana tawjaba nataba khajitang akhuna sembiramba tawbiramba phai haina khallen harga aina thabak se 50 years journey gi khongchara se aina tawjaba नुमित मापनी सुरबा इमा सिंगी वाकन मिफम ngarang dagi sekmai kaithel amade koibada leiriba platform amade dukan singi mapu singsu magi dukan sing thonglon sin dunai ma singi khongjangda saruk yakre नुमित मापनी सुरबा फावबदा lenga ki maike dagi pakhum amata fangdana ima sing wakan mifam makha sathare makha taba khongjang miyangna sem saduna leibiu amade ima singi khongjang asena achumba maike da oirabade miyamna su mateng pangbiu haire prime minister na ngarang imphal amade churchanpur da piramba speech ta ima sing na mangjongna governor amade BJP की प्रेसिडेंट की खुथांग दा सिनखिबा मरु एबा डिमांड अहुम IDP सिंह मसागी युमदा हंजिल हनबा नेशनल हाईवे दा मैते सिंह चटपदा अयेट पपीदबा अमदी कुकी मिलिटेंट सिंह तंगनरी बसु हंदोकदबनी हाइरी पोसे सेंट्रल फोर्स ना आगा से लगा चकदब पोछिदा सिदगी हेन हेदो प्यारो हैबा अदुदी बफर जोन से तसेंगना हैबदा सेंट्रल फोर्स अमसु अखोय दंगसी अटैक तौराइबा मेथाट की तौराइबा कुकी की सु कांगुगा पुन्ना माररगा थंबनी मैतै से तसेंगना मैकै मरी पुमा मंगल लगे हैदना मदुदिना सपोर्ट तौबना अखोय की स्टेट सरकार अमसु सेंट्रल सरकार सपोर्ट तौबनी हैबसे गसी ऑन ग्राउंड उबिले तु सिदा लेपिबा म्याम से सिदगी हेन चंबा यारा रोइन हाइदे याद्रबनी को सिदैदा मणिपुर की प्रजा पुनः free movement over pilse पोक्सो एक अमदी चाइल्ड राइट हाइबसिदा नोम गोएबल लीगल अवेयरनेस प्रोग्राम अमगा लोइनना फ्री मेडिकल कैंप अमांगा से बिष्णुपुर डिस्ट्रिक्ट की मनुंग चना लाइसोई सिंह द लाइबा रिलीफ कैंप त पांगथोक्रे नेशनल लीगल सर्विसेज अथॉरिटी की मखादा मणिपुर स्टेट लीगल सर्विसेज अथॉरिटी ना स्पॉन्सर तौदुना डिस्ट्रिक्ट लीगल सर्विसेज अथॉरिटी ना CMO बिष्णुपुर गा खुसमनदुना पांगथोकपा लीगल अवेयरनेस कैंप अदुदा डिस्ट्रिक्ट एंड सेशन जज बिष्णुपुर ओबेत नतना डिस्ट्रिक्ट लीगल सर्विसेज अथॉरिटी बिष्णुपुर की चेयरमैन सु ओरिबा सामोम इवजेन अमदी JMFC सिविल जज जूनियर डिवीजन बिष्णुपुर राष्ट्रीय यामबेमना चीफ गेस्ट अमदी फंक्शनल प्रेसिडेंट ओइना सरग्या किबग लोइनेना चीफ लीगल एड डिफेंस काउंसिल बिष्णुपुर एडवोकेट वाई रमानंद अमदी कम्युनिटी हेल्थ सेंटर मोइरांगी पेडिट्रिशियन डॉक्टर RK नरेश अनीना रिसोर्स पर्सन ओइना पोक्सो एक्ट चाइल्ड राइट अमदी हेल्थ की मतंगदा सरुग्या किबा अमदी रिलीफ कैंप असगी IDP सिंगदा वांगांग की अवेयरनेस प्रोग्राम असगी तुंगदा पांगथोकपा मेडिकल कैंप ता CSC मोइरांगी पेडिट्रिशियन डॉक्टर RK नरेश ना लुचिंगबा CMO बिष्णुपुर की मखाद लाकबा डॉक्टर टीम अमना IDP चहुम लोमदा पेडिट्रिक साइकेट्रिक जनरल मेडिसिन अमदी आइन चिंगबगी अना लाइंगी खुदोंचाबा पिखिबगा लोइना हिदाक लांगथक कयासु लेमना पिखि पांगथोकलिबा कैमस की मतंगदा डिस्ट्रिक्ट एंड सेशन जज बिष्णुपुर सामोम इवजेना फोंदोकिबदा इरांग असिना मरम ओइरगा रिलीफ कैंप सिंगदा लेरिबा IDP सिंगदा हौजिक आइंगसागी ओइबा अहोंगबा कया लाकपा अमदी वाखल लैताफम खंगदबा पोथाफम खंगदबा कया थोगलकपा लोइना आइन खंगदबना खुदोंचादबा कया मायोकनरकपा कया से खरदंग ओइरबसु कोकननबा अमदी हक्सांग फन लेहननबा वाखल लोंदा ngasi legal awareness kam health camp asi pangthokpani haiki मतम से सीजनल चेंजेस के लाको लोइना ना लेना मैम से लापदा लाइब्रेरी इनमेट सिंह सिदा खरा फैसिलिटेट तौनबगी दमकता लाइब्रेरी इनमेट सिंह सिदा लीगल अवेयरनेस ऑन पोक्सो एंड चाइल्ड मैरिज चाइल्ड राइट्स अमा पिजरगा फ्री मेडिकल कैंप कॉम्पिटेंट डॉक्टर मैम सिनासु फैसिलिटेट तौबिगनी हाइबगी
थाजै अदुगी पांडमदने अखोइना ऑर्गेनाइज तौजरिबा ngasigi one day legal awareness come free medical camp पांथोकजबसे 2023 की मे अहुमदगी हौदुना लमदम असिदा थोरक्लिबा इरांग असिदा इमालेबाकी दमक थवाई थाख्रबा थौब तरागी यताफम ओइरिबा युमनाम पालौद लैबा मोंगफोमदा थौब सिंगबो इकाई खुमनब उत्प ओइना लांगबन हैसोय कटपगी थौरममा अपुनबा खुंद्राकोम केंद्र तेंबांग लुफना सिंदुना थासिगी तरागा तुरुकता पांथोकलगनी खुंद्राकोम असेंबली कॉन्स्टिट्युएंसी दा लैरिबा क्लब मैरापाइबी विलेज अथॉरिटी महैरोय नहा अमदी अहलमन सिंगना थौरमसिबो सरुग याबिनबा लुबसिगी सेक्रेटरी जनरल ना खोरेक पिदुना चेपाउ थादुरकली Ecotourism, Hospitality and Homestay Management have said numid humni chufna sathagada capacity building workshop amangarang Ukrul Forest Division Sinduna Division and Forest Office Ukrul Forest Division da Loshin Kray Punamiwe Kuntraga Mapanaster Yakiba workshop Loshin Baki Thoram da DFO Ukrul Lystrom Gitlana workshop adugi matang da Wangangki Prime Minister Narendra Modi nangarang Kanglada Pangthokpa Thoramda project kaya Sangaba Aduda Imphal Jiribam Lambigi Irang Turel Mathakta Lupa Crore Nimfugamapan Changna Saba Irang Bridge Amade None District Headquarter da Longmai da Saba Ima Market Su Yauke None DC Office da Su Sangaba du virtual gi Khutang da official Singna Sarugya ke Thoramadu da None gi DC Dr. Sarachandra Aroju Longmai gi SDO ISL Christian Home Chief Medical Officer Dr. Ajin Marangmai Yauna Official Kiana Sarugya Zeklong Tokpa Kabui Amadi Rongway Community Loktak Project Area Prime Minister Richard Chanpur Peace Ground the Pangthokiba Mifam gi Sarugyaduna Rongmai gi Chanabe Fazamai Cultural Program Utana Haraukta Amna Sarugya Krehaina Tokpa Kabui Village Authority na Thadrok Cherol Amana Khanghalakli Cherola Cinemakatana Ngarang Pangthokiba Mifamadu da Tokpa Kabui Village ke Nauna Saba Eclivia Model Residential School ama Sangha Birambabusu Nungaiwa Fongdorakli Masigidamak Indian Government Amade Manipur Government ki Department of Travel Affairs and Hills na Lamdamadugi Youth Singe Mahima Singh Tambada Hena Khudong Chalagani Haibagi Nungaiba Tokpa Kabui Village ki Chairman SK Gaipuvina Fongdorakli Hauzik Paugimark Thana Tem Revega Matang Lauzari Sija Breast and Thyroid Clinic Sija Hospital na lakliba September gi tang 15 dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho Sija Hospital da pau faubirau Soccer company gi crown maker real Chahi yankhai suraba soccer company gi crown maker real Hauzik market ta phangbiragani Mahaw yamna leiba pisu yam chawba crown maker real saman mayamsu mahaw yengbiu crown maker real Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance kayraklaba, amasung atopa marib lay na ba, anabalay biragadi, hariba numit singa sidaling biragtuna, kudong jaba asilaw biho, ako ba marol kitama, contact number asita, paubiro. Honglagli ba punsigi lambi sida, aray ba tsaba yaba makay sasinari. Aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Gibe makigano Azabutamo Sige yung se, next time na check-in na laksi lagat hamlo ba nine? Dadarang se, juhar haba ka amta kitarbo. Asum na, mayam na machalbog na option lugum. Basige yung masibog, asuya nga ko kada batagi. Next time na napseli. Next time juhar haba tingin matok na nabasim ba ni? Zaman technology siya naman na concrete katok na tinago matanda. Kapag nag-amok ko na henggal adli. Next TMT, strength is in the quick.
ब्रेक मतुंगदा मयाम बमुक हन्ना Taram Nokchuri Loina Makataba Pau Pizari. Manipuri Mafum Kaya the Nong left Chukivana Maram Oraga Taubal District Manung Chanalaiba, Wangzing area the Su Miamna Ising Isaugi Awaba Mayoknari. Wangzing Tenta Faudun Cheliba Turel Asigi Imai Lefa Laitana Wankalak Kiba Asinamaram Oraga Turel Asigi Kaitarak Padagi Mafum Kayada Ising Tumjile Loina Wangzing Kodon Popis Post Complex Relief Camp Tasu Ishinka Hena Tumzilakana Relief Camp Asida Sangja from Loduna Ladiba More the Gilanjelakiba IDP Singna Ising Isaugi Awaba Mayoknari Hauze Hariba Turela Sigi Imai Lepalaitana Wankalakana Maike Som the Ladiba Miam Mipaiba Fognare Pauhek Fongbaga Ising Isau Mayoknari Mama from Singda Taubal Di Shimadi Indian Red Cross Society Taubal Gitim Laktuna Yangsing Kre Hairi Lieutenant Chuba Noosina Kangpokpi District Cycle Area da Turel Imai Wankalakuna Kulkaya Faunaba Valley Bridge Ama Chantakre Hariba Tongasi Chongdong Songbem Tigamnong Kelatawai Nachingba Kulkaya Faunariba Kulamani Lamdam Adugi Miamna District Administration da Ichawasina Sogalaba Imung Singda Kudaktagi Mateng Pangbinaba Mari Lainaba Singi Pukning Singsilakli Regional Institute of Medical Science RIMS ki Yankai Mari Suba Foundation dege Thauram RIMS Jubilee Hall dangasi pangthokre Thauramadu da Manipur ki Governor Ajay Kumar Valla RIMS ki Director G Sunil Kumar Sharma Din Academics Professor L Rajesh Medical Superintendent Professor N Sanjeev Amade Miyoi Kana Sarugya ke Ingsog liseng maga chamapan humfutara nithogi September taraga mari da lingkhat ki ba RIMS po AIMS ki thakta lehan bagi pandam da thabak sangsili haina Director G Sunil Kumar na fongdoke Thoramadu ki manung chana RIMS ki meritorious students sing da award lanthoki bagal loinana magazine fongke Thoramadu da wangang bada Governor Ajay Kumar Valla na passing out toraba mahiroi sing da afaba doctor amamam oinana ba pautak pikhi Manipur ki Makha Maike ki Khunkia ki lifeline Oriba Indo Burma Sugnu Road Haina Khangnariba Wabagai Lamkhai degi Sugnu Fawba kilometer kunga taret ka 10 mari sangba state highway si sembagi matang da che nabam manba wafam kaya BJP Sugnu Mandal ki president na aran ba wafam kaya fongdok naragli basi khwaidagi laibak thiba thong amani haina Kakching Khunau Development Committee ki secretary TS Rishikesh na fongdorakle mahakna makha tana 2025 ki June gi tara humdoi da governor da MLA ke Ranjit na iba cherol fawba pishin Duna Lambi asi seminar ba taksin kibani loina makha tanasu July ahum da Chief Secretary da Lambi asi gi matang da chap chaba khangan binabasu taksin ke masigi matung da Lambi asi scheme for special assistance to state for capital investment SASCI part 1 gi makha da Lambi asi semlagani masigi total project estimate na 45 crore ni amadi 2025-26 ki oina 22 crore rom na changna ahan bagi oina semlagani haina khanghalakibani haike Honorable MLA na Wagai Lamkhai dagi Sugnu Pau semgadorwe lambi se semagani haina miyam da haijillaga ekoi Congress ki lengyan yale haiba wafam duma sama da sama lanba BJP Sugnu Mandal ki president gi yamna leibak masa tadaba wafam ne haina thamjage sahi tariat makhai BJP gi lengakna double engine government na ekoi Manipur sasan tawwa matamda kilometer kun ga tariat ka 0.4 sangba ekoi Wagai Lamkhai dagi na Sugnu Pau gi lambi se sembidana gi lengak lalaba governor council na leiba matamda Honorable MLA na matamdugi Governor Council da se thaduna amadi tongan ba ministry da haijana bagi damta haijaru rogana yar ko lambi ase koi BJP government na laibingai matamda se thaba loirambani adu loirambani haina tongan ba praja singbu samanna ba yaba wafam sing thambiri ba do kudaktagi lepiu haina koi development committee gi maikai degi thamjari Kakching District ki Sugnu Assembly Constituency ki manung chanba Kakching Khunau amadi Umathel gi area da laiba lambi singda kolas thariba se quality yaudabana maram oiraga kolas thaba tha farakbada mafum kya da karakpa hore haina saukhat thaurang lof Kakching Khunau na mari leinaba singi pokning singsilakle hiramasiga mari leinana loba segi coordinating committee
Coordinating Secretary Sinam Babu Muchana Fongdokibada Kaksing Kuno Amadi Umathilgi Akoibada Lairiba Lambi kilometer Taret Sangba Lambi asi Public Works Department gi Senthang Makada local MLA na mahaki workers singna contractor oiduna suhan kibani Hariba Lambi asi Haujiksu Koilas Thaba Mafung Fana de Loishindri Adubu Hana Kolas Thaba Loiraba Mafam Sing asigi Mafam Kya da Haujik Kare Masimaru Oina Kolas Thana na Balambi Pakala Uba Matamdagi Hauna Soikiba Amadi Kolas Yamna Pana Thakiba Sinani Maramasina Hiramasida Lenga ki mari leinaba singna medeng sangviduna quality audana sukiba thabak asigi bill thingzinbaga loinana kairiba mafam singasi amuk hanna makok tagi kolas thajinbiu loinana thadriba mafam singasi kolas tharakpa matamda ningthina quality lehanba mari leinaba contractor amadi engineer singda pautak pibiu haiki lambi je fajadre koi khara fajan thabiyo na haibani adubu moina yani haraga si thabu phadri loi kaire tatpasi yade le khom thoe adu masi tamai taw do mai do mari rena ba office ngam tang mathak thongba yo hondiyo haina koina haijari akhui ki kendra MLA se akhui atopo ki kendra da satpa khopdadi koi thabak su nunghan pairaga kholaga yairaga quality control tawra tawra haina yene और मसागी केंद्र की लबी से की खबर सुलागा चुई ये नगर बनेवा अदुगा लबी से कोई वीआईपी सकरो लबी दरी खर फजन एक सेम सुम बा कोई लायरा बा कोई लंगी प्रगा कुने सकरो लबी दन समाने है सेम बसे सरकार की करंबा पॉलिसी प्रोग्राम नो 7 किलोमीटर की मनुंग चन्ना थाबनी 7 किलोमीटर की मनुंग चन्ना थाबसिदा थामा मखाई फाना चत्रगदी अकोई प्रजा कोई न थान चटकद लंबी सिदना कर्म मोंग थाबिरी बनो वीआईपी चटकद लंबी न कर्म मोंग थाबिरी बनो गवर्नमेंट ना पीडब्ल्यूडी की मखादा फंडिंग द थादर को पैसा नेबा दुदी गवर्नमेंट नसु हाइब पोची खरगदे इंसन बियु लोइनना अकोई केंद्र की एमएलए ना माई मागी मखुसाबी वर्कर थादोगा थबक सोइलग जाय केंद्र की एमएलए मसा लागा यंगबिगद्रा अदु वर्कर सिंग द इंस्ट्रक्शन तो बिगद्रा छा अकोई कपसुनो की प्रजा मोइना कोई हाइजरी All Manipur Recognized Private School Welfare Association Imphal Manipur na sinduna National Education Policy 2020 and its key reforms in school education haiba hiramda nomugi oiba sensitization gi thoramama Manipur Press Club ta ngasi pangthukre thoramadu da tongan private school singi oja sing amasung resource person singna sarugya ke thoramadu gi manung channa Dait Senapati SCRT gi principal Moirangthem Indira Devi amasung Dr M Nabakumar Maitai child psychologist na National Education Policy 2020 and its key reforms in the school education haiba topic ta wangang ke thoramadu gi matang da All Manipur Recognized Private School Welfare Association gi president Laishram Joy Kumarna wafam kayama Fongdorakli. Ongaiba education kanglol si ningthina khangmina duna akhoi set asisu maru changba tungi afaba yumbiren kaya uthokpa ngamnanabagi damakta akhoi pangthok jaba adumlaba khanane nibigi tanja ani Manipurda leiriba education gi system asida ahomba kaya ama lakiba taragasu akhoi gi miyam amadi akhoi gi takpi tambibigi thodang lobiriba akhoi oja sing amadi school kaya linkatana tungi angang kaya sembagi asada leiba oja sing dasu hongaiba national education policy gi kanglon sing asi mamutana khangdaba kaya ama leiri aduna hairiba mamutana khangdriba kaya sing ase ngasi gi asugumlaba akhoi gi discussion amari khana nei na ba asidadi akhoi charok ama akhoi khangmina gani habi asama thamjari aduna hairiba akhoi na lokhachari ba sungla pandam asisu lamdam asida leibiri ba mipung kodina support tobiu amadi ngasi haugalakliba tungi asagi yumbi oiriba akoi mahiroi singdasu anauba education gi kanglol sina piriba kanaba kaya singa se khangmina nabagi tanja adu akoi lominarsi Pros and cons film banner gi makhad amade action mania fixers ka puna khusam naduna puthokadaba crime action thriller movie Yaisa Return Hanaming Thonba Manipuri feature film gi Yaifa Thauni Thoram ngasi Sagol banda leiba da Thangkapat restaurant gi hall da pangthokre Tharamadu da sagnai raba director Oken Amakcham na chief guest film for Manipur gi former chairman Samchet Saba Mangol Jauna president amade actor Ratan Laitan Themna guest of honor oina sarugya ke film asti gi story amadi director Binoranjan oinamne film asti gi cinematographer Naresh Takhelambam ne film asida maru oina saktam langliba singdi Avi Khundrakpam Kunika Sanjenbam RK Amarjit Sunil Maiboy Lalitabi Bablunu Singbana Maroiva Mamiroi oire film asigi makeup Jenta Kainau costume Galifa editor Alam Thanil fight director Bablu Maitai amadi mahaki timni
Iwa Leba Kananabagidamag Tawaina Ponta Pikraba Maite Athoba Thobisingi Mafamda Langban Haisoi Chara Tambagi Tauram Ahumlak Suboina Peace and Integrity Committee Pik Amasong All Kiamgai Nupi Chakwat Taurang Lufna Shenduna Laisang Hidonda Pangtukre Tharomaduda Tongan ba CSO Singi Luchingba Sing Mahiroi Ima Event Sing Amasong Mioi Kiana Sarugyaduna Laisang Hidenda Athoba Athobi Singi Photoda Langban Haisoi Chara Tamduna Ikai Khumnaba Utki Tharomaduda Peace and Integrity Committee Kiamgai convener Chingakham Megachandrana Manipur Kananabagidamag Thawai Thakraba Athoba Athobi Sing Adubo Ikai Khumnaba Amasong Makoigi Mathogna Maringjel Adubo Ngasi Amasong Tungi Mirolda Lehaunanaba Pandamda Thauramasi Pangthokpani Irang asina maram oiduna relief camp ta leiriba seng asi faw mayumda hanjil hanba ngamdabasi lainga ki asoba soibani haujik leiriba PRC miyamna pamnaba oidabana PRC lauthoglaga popular government ama lehenbiro ngarang prime minister na irang asigi matangda wafam amata fongdok lamdabasi live activity haiki Puda thu matam lai gak le la ka da Manipura tangdu lai ta ba ama pujara ge na khoi PR se khoi khare Manipura khon praja me na khalu PR du di masi oram dre PR si di Manipur praja bo ngak pa se bangam da ba IDP si mo ngak pa se bangam da ba free movement salam bangam da ba adu ko lai gak ne ana lojara ka da hojik Manipura lai riba PR gom ja thu matam da handok pikro miyam ge ga pa me adu ga rang prime minister ki khonjala do miyam na akhoi na khataram wa khadu Prime Minister ki hoigi magi khungjala do Manipur miyam ki ningba kahale aba famje ma yeromi khoi buning ba kahale aba famje ma thamjari Public Health Engineering Department Contractor Association ki election da mai pakpadagi wahengbo Manihar NS Nganingkhui amadi Oinam Arun Kumar na mathang sina President Vice President amasung General Secretary oina chahi hungi form puragani hairi Imphal Turel gi Khongnung gi Mayang Imphal Police Station gi manung chana leiba Mayang Imphal amade Maivam ani gi marakta leiba thong gi maya da nupa gi asiba hakchang ama tautharak patagi Mayang Imphal Police Station gi kangbu ama laktuna asiba hakchang adu lokhot khre asiba hakchang adu masak khangdok nana ba rims gi mirel sangda thamkhre Mayang Imphal Police Station na unnatural death case ama register tawkhre hari Imphal West ki manung chanba lilong chajing da leiba Regional College ta Arambai Tengol gi Luching Purel Korongan ba Khuman gi makha da leiba Unit 20 na sinduna maitai me khaki oiba essay competition ama pangthokre class 7 da gi 12 faw da leiba Mahiroi Singna Saru Gyaduna pangthokiba thorom asiga mari leinana Arambai Tengol Unit Commander in Charge Rex Sorokhaibam na wafam kaya fongdurakli Aurak liba na hasinga nasi koina inaki oiba thuzol selalaga sila aliba si horak liba na hasila itil ama oina moida inaki thuzol asi amu hena miyam su hena thangan na bidangota asigi essay competition asi pangthok tabali aduga akoina essay competition asigi main oiba theme di horak liba na hasingna mareba lingbagi kangai padaba Loislapda hauzu fawge maruiba paw amuka hanna pizari Prime Minister na Manipur miyambu karisu oina khande haibadu ngarangi khongchet aduna mayek sengle haina NIPCO gi President Oinam Premjit na haikre amadi nong left na chubadagi Imphal East ki manung chanba yangang pokpi saijang amadi masigi akoibada miyamna ichawge awaba mayokna re hairi Hauzik fawbugi na di Manipuri paw matang stelo jere mireng tabir bapuna makpo mukahanna khurumjari